ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯌꯦꯡꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯌꯦꯡꯕꯗꯁꯨ ꯑꯅꯤꯃꯛ ꯑꯦꯡꯒꯜ ꯑꯅꯤꯃꯛꯇꯒꯤ ꯌꯦꯡꯕ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯁꯣꯝꯗ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯊꯥ 9 ꯍꯦꯜꯂꯛꯑꯕ 10 ꯁꯨꯖꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯎꯔꯛꯄ ꯑꯃꯁꯨꯡ FMRꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯈꯖꯤꯛꯇꯪ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯃ ꯂꯥꯛꯄꯁꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯅꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯎꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯎꯅ wari sanaba haitare adumukti oidragasu close door da mokoi wari sanabagi pause de koina phange aduga wari kari details oina wari si sanakibage haibagi matang da di chapsa wofam dudi hojik maki buina di moina haidok tabnina chapsa badudi haibangamde adubu maru oina mifam si kogi hilarious committee gi schedule meeting na haitare aduga mari lena pangthokpa mifam ni aduda mokoi agenda aduda kogi FMR adagi kogi manipur gi tangdu laita da basigi resolution amma prokna bagi matang da wafam sing si yawi hena haibani ada masida koina yingbiari se me kogi ahum dagi kogi tribal area sing da kogi solidarity march ama kogi all tribal student union na sillaga chatkiba asidagi irang se hawraktana manipur gi mafam punamakta sandoraga hana suna bagi tawdok sit laki bani masigi matung me tara ni thoida kogi kuki MLA haitare kuki MLA tara jina kogi manipur dagi separate administration ma kuki jo singi bigadabne haina phongdorapdagi masagi kogi hana suna bagi kogi dimension sin nakal amarom da phairaga chatkre swaida koina yengbiari se ahan badadi mitei singna ST demand tawbudu yaningi haidana sinbare lidudagi irang se horakpani ahanmada leremisi masini mitei singna ST oibe yani yaroi haiba swaida yenaraga yaningdaba phongdoga chatpani masina maramar kanda irang se horakpani haidana kogi tribal sing sina phongdokpa lei adubu tasengna masigi manungda leriba kari leribage haiba simbati yamna hangningai oiba yamna luna yengba yaba area mayam amasu leri adubu horakre horakpagi maram simbaduni haire adugi matungda me tara ni toidagi hojiki MLA sing sina hariba separate administration je hairakpadagi di ngosagi point se twist toraga makoina ngosagi masida wina stick tor sakre masida wina stick tor sakhraga hojik su makoina hairiba se no separate administration no peace haina hairaga leiribni aduna masida kamai tawdana wari se sanaraga warochin porkadagi haiba simbati khanbada yam waba haitare aruba masu oiri aduga mitei singi hiram sida mitei singi di demand laite adu mitei singi pirep su hongduna leiri sahi lising henbagi puwari leraba aduga sahi lising ani henbagi written puwari history lejaraba manipur gi puwari ga sagonari ba khoi gi boundary si hiram matada tugai be yaroi haibani mitei singi oinadi aduga mitei singda adu pigadamni ada pigadamni haina lan sigi mari lena atoppa demand karisu leite adu masida akoina yengbe yari se ngarang kuki MLA sing degi naga MLA sing pullaga wari sanakiba sida sam kitang phaba step amudi lakadra haibagi asadu lei haitare aduga lan asida mamangda naga amasung kuki gi marakta class thoktana sahi manga chupna kogi khut thongna dana hanaba matam duda mitei sing yam chawbal role amkhak logi maduna maram oiraka lan si ingdagi bani mitei sing nakal animakta phatharaga masigi lan sing se koi amatani koi himinagadabani haiba wakalon duda kogi lan si losinnabu honaraga losilakta nasidi tangdu laitabadu oirakibani adubo hojik mitei amasung kuki gi marakta lan si mu tholak matam sidadi nagana adugumba role don lofam toyena khale lawju lofam toy lorkani adubo kadai bawbada pujel singna lawribage haiba simbadi wahang ama oiri adana naga singi su makoigi oiba naga limmamagi dream leijaba furup amaka oiri aduga kuki sing su kuki len gi dream do hojibau adoktriba
aduna masida makoi ani gi marak sida wari sanaraga manipur gi apumbagi saktam sida natraga manipur da hojik thokliba lan sida kadai phawbada makoi na mating lawraga koi gi sandaina bu honarakadege loishinna bu honarakadege haibagi matang swasidadi yamna haibadasu yam luba duga kadai phawbu chumduino haibasisu hojik maki oina di haibasu yatriba makakne hojik lurisi 나가싱나 북제를 시행이브라 시행의 타박시 거기 로신나바 만이푸르기 란시 로신나바 와로시나 프로나바 호나바시다 땀다 담모이 시행나 야우리브라 하이비시니 거기는 항비아리시 마망다 거기 나가 피플 싱나 풍독바 폼시 만이푸르기 테리토리얼 인티그리티다 까이비야로이 속비야로이 하이버 폼디 암다 하이디가 뭐죠 얌 루리지 마시네바 뭐거긴 하이디 only 쿠키 싱기 세퍼레이트 애드미니스트레이션 피비 마tamda 나가기 람 속비야로이 하이브네 swasida ni yam luris aduna maswasida akoina kumna yengorgadi nagana ngosagi manipur gi asigumba issue sigi matangda thamoi sengna lawpham thokpa thodang du lawribra natraga lawdribra makhoigi goiba stand du da adum leiraga manipur kaigera kairoda adu koigi case nate koigi lam sokter loiren haibi wakhalon da leiragadi naga people singna masida koigi marakta lepaga lan si losinna bo honarakani habidudi thajaba ute adubo handaki matang sidai makoi sing siu naga gi yauri sing siu minister sing siu yauri mla sing siu yauri aduna makoina makoi masasi makoi ni yengadabadi minister ma haibasi naga kaktagi nate aduga kuki singi marakta yauri ba minister ani sisu makoi masana yengjagadabasi makoi si kuki khaki minister nate all manipur sigi manipur da khundariba khoi full kuntra mangarom sigi minister ne makoi masana madugi daite du responsibility du lowerga aikoina masigi lan se lochin pham thoi haina pirep tu lok matam sare na khalleba aduga sum khoi lalobu sing na injil laga lalobu sing gi huim da thum salaga se hayu haira haiba adagi se taw haira tawba adugi modu da sum chatharaga leragadi hojik lanji di maina wari ji phanam sanaraga su losilakadodi mande adubu masi ahan ba khongthang amoina afaba step amani haina hainingi adu makhataba kari lakpage haibududi ko yengkiba tari ngai thamse da impact ama pi ba haibudu madi ngamoina khalli maramdi masigi mifamji kaya yamna formal loibno haibudu haibangamde aduga makoina madugi resolution do manipur government pikhala kadra pikhala oidra habidumsu haibangamde aduna masigi mifamsina adu yamna khoi assembly session da impact ama pi habidumadi wegadama mande adu tangai phadribadi kuki MLA singsi mamangdagi hona ngasagi irangsi horokpadagi khoi assembly session singsi yaudna lakhibani adu hojiksu masi yauba yarak pasui ai adubu aya khoi yarak tabgi percentage duni hen wangi na haijani ana mas thajade aduga handaksu aduma khoi region khara adum piraga gai yauba ngami ngamde se soidana maki hairak pa ai adu tangai padana makhoi singsi miyam gi yenglaga sida lana sida wariba adagi kudong sada ba thokhaliba mang tahaliba mayam se mitei khakta natte mikuki community gi na su yam saw na mang takba adagi education institution kya function to ngam daba even handakta no no hangi ba chujampur medical college pura difang to lebagi ngam su leiribani ado siki lanje sum chathadu na leiragadi hariba kuding makse sum no magi sokchin ba soktarak pa se hela kadoine ba ado masigda magi yankanda lance ki waruchi na ma purukna ba honaminna ba haibasida kogi akhanda ba mi amachang mathau tai ada idea of manipur na swai da hairisi makoida idea of manipur si kadai bau leirabagi haibisini ba koida yamna hangning ai si ado makoina manipur da 1800 AD da sanglakhraba matung swai si da adum ingna lerami adu masing si khamen hengal khiba sidi andaki 1980 swai dagi howrga sai kuki singi population si khamen hengal tana koi masagi hana leijaramba haitare hana leijaramba kuki singi masing dagi nong changthilakpa masing sina hengat khidana
district kharadadi hengat pham thokpa changdagi mising si ka hene hengat khreba nu khungang ga se khogi sahi tara gi manungda khungang khogi chawa gi mathakte hengal pagumba sigumba wasagi demography da sachi ba ohong ba lakibse masina maram kanda masigi handaki lana sisu madugi impact amani na haibi ai mkoising di maram sadane henjin na ka na sagakiba mising du yang khola kan sidadi mkoji wakalda moina tawbu kudimag yarni haibi wakal la aduna makoina hojik separate administration tal isi aduna ne hojik yingbiyo 2025 ta at least delimitation se tawba tara agadi masida tampakti at least kogi assembly seat ahum di manga doine si manga kanda hapsil lakadori basi makadai da hakadagi haibsi neba yam do reisi naga area dan makayam hakadori natraga kuki area da makayam hengal lakadori adu hojik oiriba mi masingi changsi yengaga sagi delimitation si pangthor ko matamda naga area da di hapningai si irei leroi dori aduga kuki area da di at least hengalak piyari ba magi sit masing si kuki area da wone hengalak khibi yabgi oithokpudu leibanina masida yamna chawba madugi matungda karigumba masi pangthok khiba targadi pangthoga hengalak ba matamda asomda nathayraga kuki area da satkiba matamda naga sina kaisu peloiba swasida su aso irang madum leinebako aduna masigi problem sidi ningthi jana losil hobo chummi aduga masigi hojik hariba di limitation sigi mangwena na kogi NRC si fajana pangthoga chap chaba mising singsi chap sana lepthoba matungda kogi district amada natragana constituency amada lagidoba yelho mi haiba yadragasu kuki gi suk sahi suktagi lere ba singsi ma koisi khogi manipur citizen moida oibe yare haibagi chap chaba chang dum lepthoga di limitation amadi adei dei thabak thoram singsi paikhal agadi madda irang se khara hanthabi ai adu natragadi hojik leri ba population gi demography da chok change am laiba marak se sida di limitation si amu pangthogadi masida another khogi irang amuk thokna bagi maramdo oira pi ai hojik ekoina kwaidagi luri basidi lan se anyhow lotion baduni lan sokna riba lan kapna riba si lotion bai sine ba kwaidagi marudi mase lotion ge hairagadi India government na yam ngan lotion lam su yai masi lotion dabagi maram makoida maram khrat leram bi ai ekoina koida haidok taba natraga ekoina ubangam daba hai tare maram kharadi soidana leire habishiti chumdagani ala lotion ge hairagadi nakal animaki stakeholders sing haitare singse punna Amit Shah natraga Prime Minister ji wa ngangidra ina fare yare ngangidra ju adum leirojanu aduga wa ngangiba sigi thodok sin thina yengiba deal toriba Amit Shah na nakal animaki stakeholders sing si kauraga phaminnaraga wari chanabada yaroidabi maram leite adu ngasi bau tawde sondana at least kuki gi representative khara su gi militant sing gi representative adagi kuki gi sam khara MLA sing adagi CSO sing azmai sing nakalam dana moisam uno aduga aikhoi gi CSO sing si su amuksu unaba MLA khara su dum unaba minister khara su dum unaba masina nakan sida amadra kari harino adagi amadana kari harino si akhoi da chamam na bam phawle at least moige ma even akhoi gi minister nem sakib gi na kang popi da pangthok pa khoi gi function namada aikhoi gi pandam naksil lae aikhoi honaba lep yadri na phongdu khiba le adu argadi kuki community da India government na karino kharadi hairi aduga mitai community ki koi representative sin unama tamda Manipur ki territorial integrity se hiram amata ka haloina muksu hairi swachta koi da chay na reba karino koi loduri se karino adu masidi pusil jam siang da bagi mami duni masida tari sidi lotion ge haradi harib ani makse sab sana phaminaraga nangi haribudu sini nangna haribudu sini adu masisida oithokpa yaba yadaba sibawdi thadokpa aduga sipawna handokna haibna singba maswai sida wari do sanaraga irai laina lotion bi yaba potneba madugi lotion bi yana na ba wari sanana na bagi platform am semgate ngasi bawda masidane koi lanji loigiru dori na koi uri si masidane aduga masina taba another point amadasu lanji losin ba yae hauzik lan soknari ba lan kapnari ba nomai kapsil laiba mafamje kechu yam na teba onglongbi asongi sana sabi adegi siswagi simal leire nojub lomda koi gi phayeng koktuk somgi simal leire
Karamda, Morangum, Tong Saitan, Kota, Masum Pawak, Swahili Malay, Adugo Sugunu Sasim lady, from home Marisika never. How's young Iran to him from the sea never? See my permanency. Iransi, Laxin and Nava in India, Gamina Tazila Kiva, paramilitary force leasing Humpurum Zita, tap Pyragas from the Sule, with the Sule, Kanana Lanzi, Noisy, Capuduinova, Capam Leroba, no make up Bueva, the Matam the Lanzi, Lepaneva, Lanzi, no make up Nabasi Lepamatamda, Pistox, etc. Yanabagi process to the Hoviani Bambuka. Ara, Anisi Marata, Amamuna, Tovajum, Masibo, don't talk there. Adu ergadi makoina India government na hawjik yeng isidi Manipur da siguma irang si sum tholaga makoina karigumba kudong chaba khar long na bo honari bra lumduna leiba ma yauri bra haiba sineba miyang gi pung da phawrai sim sine losin gaidi lan losin yare na losin da bagi wani aduna hawjik hari ba maram sing si yeng gadi masi akoina yamna puning ngai raktaba ma de he phahol India government na makpi senbi gadra hairaga India government na onsen dana swasum divide rule sana bagi mong sum leiraga di tangai pharakta dana sidi isana isabu ngakthok jab natrati upai lero haba wakal power is masidane masinani akhoi naharol laik laisu tamdana leigedaba ngayang sagi atopa hen wangba tha amada kakhatna bo honagedaba khoi mamal yamlaba naha kaya khoi nongai pairaga chat leire ba hojiksi masina masigi masigi hainabisina nongmai pairuraba makut chingduna kolom pairakam matamda kari oirakadagi haibsi haiba ngamde makoin mahusagi punsida halakpa ngamdragadi nongmai pairuraba mahingdu khun ngakpagi masada mareibagi damuktani haibagi kathokpa amaga loinana thabak tawruraba singdu mahusagi normal life sida amuka halakpa ngamdaba phiyom am oidana adum chatkhiba thoklagadi mangjagadori si kanano akoi khunai asine Taseng na kunai makoina India government na mutat na bo honar ba habi ching na bo koi to paul level sidi lanse sum sonora mina sum kamera mina mi ji si bi chang ya sum hengal ini na tangai padana nongai pai dia da na pai re ne masi pai ko matam se sida mangjari bse ai koi gi kunai sini aduna tangai padana hajuk lei ba pirep sidi Isani sabun ngakthok chaba haiduni India government na ngakpi sen bigani natraga security force na koibo natraga state force na koibo ngakpi gani haibigi wakalon duti na koigi miyam gi puningsti ki lapthok re masi phawada ngarang han gi tingarel gi thoktok ko su mari leina rakaduni siga ja ko akoi se lapthok re ba aduga kun ngaktana kun gi matai da bunker sadana ngaktana leiba sing sigi mathak tasu tongan ba miyeng amasu yeng biriba makhoi sing si nongoi pa ba insurgent amadong u biriba makhoi na tawgada thabak singdo ngamak tabana maram mora kanda miyam hauraktana masigi kun ngapgi thabak che tawli bina haibasi kai udrino singi mahangni si makhoi nongoi pa ning na pai bra ahinda adagi ahing mingsel khangdana aing amarak sida makoina khun ngai sibu tawning nang badraba makoi ju mini na nungai ni mungda khogi lumbu sa phai anung de hipin ngang bani na tumning ngang bani na madu natadana ahing chup khaga lairi sigi awaba sidi manipur government ka yu bidrino makoi ki at least tangai padaba awap kudi makse state force na misam singi punsi masung dan thum ngak pang ngamaktrabani na makoi gi mohut chingduna ngai ba ekoi gi isine naw sing sida pibam thokpa mateng je chap chana manipur government na pibam thoi haiba sine bhaning e sidi pigedam de sidi moinan ma amdradi na na sigi impal tampak sil loirani ne pumdum dumduna masigi responsibility je lawrga lakhra isine naw sing duda tathi tawaina amuka insurgent amadong na ubi basidi yam sumde na khali adubu lochilo anyhow lanse lochin biro lochilo matungda makhoibu normal life ta halakpa yana ba process amamu sinba habitudi government gi mathoni madu sinpham thoi soina silakani hana ju khali adu haujuk phawgi onadi lan lochindri ba phawbudi kun ngak sing sida khogi serana ba miyeng na yen busidi chummo ena ismai thamse